mayam punamuk channel asigi maikai dagi amuka hana taramna okchari ngasi su yamna nungairaba Korean film amagi explanation puduna laksari film asigi maming di 200 pounds beauty kawi release tawkhibna 14 December 2006 ta tawki director na Yong Hwa Kim na oiki film asi mayamna yamna pamna khiba film amasu oiki madumakna Google users singna 90% like pinaki hare mayam film asigi explanation haujarge mayamna channel asibu like share amadi subscribe tawsin biramu film asigi ahan basinda masa yamna noibi nupi ama uhalli mamingna hana kawi masa yamna noibana masaksu yamna thirami athibasu thamoi pali haiduni hana masak matau yamna phajaba nupa ama da ngaujarami nupa asibu magi oiba phangnabani haiduna jadu haiba Bengali baba amagi manakta laktuna nupa asina mangonda ngaunaba jadu tawbiyu haina Bengali baba aduda hairami Bengali baba aduna hana ubada karemna duna noiriba khonoi duga thiriba khuthi duga nupa phajaba su pamine haina phataba nganglami adudagi Bengali baba na mantra ama iraduna pirami hana harau mandana Bengali baba da khurumge tawbada soibadagi nanthoduna table da tusalami table da leiramba pot khudingmak Bengali baba da loina tasilami isorni khanna latuna thamjaba moti ama su makha da ta duna kaikre asumna matam khara haukrabagi tungda hana phone da wari sabu uhalli anoba boyfriend ama khangnabadagi ayuk nungthil numidang nusi wari saaduna ayamba matam da leirami marai bakna thiribasu nupa adu matu macha leiba nupa oirami film asidagi aikhoina khangba ngamle Korea da su nupi angang leiba nupa singna nupi koi haiba aidi aikhoi Manipur da ta koibra khallubani wari makha tarak lage hana matam mangna wari sarubadu nupi thiba nupa oirambana tokthokna khre mathangi sinda Korea gi fauraba singer Amy stage mathakta isai sakpa uhalli Amy gi khonjel amasung masakta mipung khudingmak loina ngaunarami adubu aikhoina uriba isai sakliba stage asigi hek makhada hana su isai sakli matang asida mayam su samamnaba amadi soidana phauramgani khanjai asengba sai sakpi kanano haiba asengba adu wari asigi makhada khangminarasi Amy na stage ta performance pijabagi wani khonjel di hana gini noijarasu thijarasu magul amadi yauri hana gi phajaraba khonjel sina Amy gi saktam da haptuna magi oijabagi wan malem sida leiriba mipung khudingmakna ngauriba se khonjel asidani masigi sil langriba sina atai kana sunate hana na yamna pamjaba nungsiba nupa adunani mamingna sem kawi hana gi khonjel asi Amy gi phajaba saktam da panchallaga sem gi mayambagi cosmetic company advertise su tawribani masina maram oiraga mayambagi cosmetic company su yamna profit tanba ngamlibani Amy amadi hana gi khonjel popular oibata natana cosmetic company asi su mayamna yamna pamnarami asumna hana isai sakna masada yamna nuaijarami dance su tawba horaklami hana weight yamna lumbana maram oiraga mana lebliba mafam ado tek tuna tasilami Amy khudak aduda isai sakpa lepki khonjel di hana gi oibanina hana na salaktrabanina Amy su lepa tabani adudagi semna Amy da babok ki wakhal divert tawnaba khanhalai babok sing adu wakhal divert tawnabani haiduna stage ke light mayam thagatlami sem hana da isai thuna sakpa haunaba hairami hana su panthaba tawdana hogalaktuna isai thuna sakpa hauki asumna Amy su makha taana performance piki Amy performance loiraba matung hana ge manakta laklami aduga hairami tanja se nangna dance tawdradi yadrabo aina tawriba thabak se miyamna khangkhrabadi aigi izzat pumba manga dawribani hana na amu khumlai isai se hena asengba manaba honabada soibani hairami Amy dance tawna chin lenglibani na hana su dance tawraga saklabadi chap manare khanbagini asumna ngangna ringai sem thogaklami isai yengba lakpa VIP singa khut chokna duna hana gi manak tamna sangchillaga konchilami nang nasa so haudro kaisu tawdabra haina hanglami hana yam harauna masu sena polaga ai kaisu tawde sokte haina khumki Amy laptakna sakna yenglami makhoi ani gi matawduda haujik numidang matam oisalakle hana restaurant amada magi best friend amaga biar thakminarami nupi asi Amy gi back sound gi performance tawba yawba nupi aduni mamingna min kawi hana da minna hairami nang chaba thakpa se yam henmalle nongmadi chaba henmandana nasado pokhai jani nang so amta khallune
nanggi phibam sida nupa naga nangonda nungsi haina hairakadra haina hairami matang asida hana magi flashback ki sin ama ningsing lakpa uhalaki hotel amada salesman nupa amana hana bu nungsiba saduna unarami nupa asigi pandamdi hana noibanina magi company gi pot yonsinba asi khaktani nupa asina hana da request tawman badagi mabu nungsibagi hairibani khanduna slim oinaba product to laure hakchang ka hena noiba haibase kana su pamba natte asigumna hana su mayum yawraklaga slim oinaba hidak ado chabaga noiba hanthara daw khalladuna hidak ado amukta da fane yamna sasilami masa noiba hantarakpadi lairadana hidak ado henjinna sasilubagi anaba oirakki phibam du selakpadagi hospital phau yauki asomna flashback loiraduna prajenda muklakle hana amadimin restaurant adudagi tholakle khara laklaga phi yonba dukan amada phajaba muti amada phajaba dress ama setuna so tawba urami adubu mangonda setpa yaroi dabanina nungaita mafam adu thadukuna tetu hakfam da lagle makhoi ani chapmanaba design chapmanaba mafam da haklami mathangi sinda hana concert amagi isai sakpa uhalai hana isai sakpa loiraba matung semna angawba thambam hospital da thinbirai hospital asida hana gi mapa ngawba dagi thamlibani asumna makhoi ani car da langna semna hana da hairami mipung khuding makse nangumna loina oiradi phagadabani nangi isai phajana sai khonjel su phajai haina thagat wahai hairami adudagi hospital adu yaurokle hana gari mathaktagi kumtharami semna amuk hana da invite ama tarami hayeng ai birthday ni yumda birthday party pangthokani nang soidana lauko ai nangbu ngairam doini hairami adudagi sem hana bu thanamlaga chatkhre hana yam harau jarami semna mabu nungsiba phawraba male haina khalluduna mapada konsinduna harauna dance tawjarami asumna numit asima haukre mathangi numita hana birthday party chanabagi damakta sem saduna leiringai semna hana gi gepa mathari haina mamana bina puduna changlai hana yamna harauna box adu hangdoktuna yenglami magi senaba dress phajaba ama yaram adudagi dress ado setladuna mamana bida phajabra yengu haina uhallami hana di semda ngaujaribani na semna asumna tawbirakpase hana di yam harau jaribani semna mabu nungsibire haina mamana bi minna su dress ado mangonda pakchei haina thagat pirei nakan amadana semgi party tawfamda uhalai hana su party tawfamda yausilagle semna magi manakta phamna ba hairami hana su harauna manakta phamba chanaba tawrigai magi mawongduda semgi mayamba juina nangi koto lauthoklaga phajana free oina phamu hairami adudagi emi su lakle hana gi dress ka chapmana na setlaga hana magi dress ka chapmana na setlaga lakpa adu ubada ikaiba phawroduna hana hawatlaga mafam adudagi thokre ngaihak leiraga semsu washroom da changlami mafam aduda emi su leiba uhalakli emi na hairei aigi dress ka chapmana na hana da nangna piramli basi karigino nang hana bu nungsirabra haina mamitagi mapi taraduna hairami semna amuk nangna khallibado karino yengo nangi phajaba maithong figure magi dikadai nangi khongyagi ofulna pau hena mamallei aina mabu luna tawribagi maramdi magi khonjelna nangi mingchat oiribani maram aduna mabu harauna loina bigadabani hairami hana su makhoi gi washroom gi hek thangnabada leirambana semna haibu wa khudimak loina hana tarami hana thamoi yamna kairami kapsu yamna kapsakhi sembu mana thamoi sengna nungsijakhibani adubu semgi wakhalon khanglakpada hana khangduna leiba ngamlakte sem amadi emi washroom dagi thokhraba matung ngayak leiraga hana su wakhal nungaita tholaktuna mayum halakle mayum yaurabagi tungda chak thongnaba gas ado tharaduna masana masabu sijarage haina honarami mekup asida maga hana phone da nungsinakhiba nupi thiba nupado phone laklami hana phone paikhatuna wari sanarami nupa aduna phajadaba wahi kayamarom hairami nupi thiba nupa oibanina tabada ikaiba wa ngaktani adudagi hana society tawbagi wakhal thadoklaga doctor amage manakta laktuna unarami aduga hana na hairami aise plastic surgery tawraga phajaba nupi ama oinaba nangna semgadabani doctor nupa aduna ai nangi phibam sidane plastic surgery tawba ngamloi nangi ka hena noiba phibam chadaba sida risk yamna wangi aduna ai ngamloi haina khumlai hana doctor asida isai ama saktuna tahalami doctor adusu khonjel ase takhibagum tawre haina khallingai hana na phone da nungsinakhiba nupi thiba nupa adu doctor asi oirami doctor adusu pungak ngaklami hana na makhoi ani na phone da wari sanakhiba adugi record su tawhauraduna mafam aduda puraklami karigumba nangna aibu plastic surgery taw haibe yadrabadi nangi nupi da record asi loina tahangani hairami adudagi doctor nupa adusu surgery tawba adu yaradu
aduna sem sarami asumna mathangi numita sem saba loiraduna surgery tawba horami mayam gi tawba matamdagi magi na matam kuina sangba henki surgery tawba loiraba matung matam khara haukhre sem hana mang khibadagi matha yamna sarami anauba album su puthokpa ngamdre hana yaudrabanina tha khara haukhrebagi matungda hana phibam yamna hongba uhalli nongmadi hana mamaida bandage yatpaduga mababu unaba laklami aduga mabada laidi ama pirami mathanta leiba adu nungai taba koknaba laidi asiga marup sano haina hauzik hana gi awaba pumba kokpagi tangkak adu yaurakle doctor aduna hana gi mamaida yetliba bandage adu hangdoklami hana gi maithong adu ubada mafam aduda leiramba doctor nurse pumnamak hana gi fajaraba maithongda loina ngaunaram surgery tawbiriba doctor masa phau hana na asumna fajarakani haibase thajarudi hana haujikti masak yamna fajabi nupi haibado oirare harau bagi panthai leitare harau mandana mamittagi mapi sinthaduna doctor aduda setna konduna harau ba phongdoklami adudagi hana hospital dagi tholale khara laklaga mana hana noiringai matamda yamna pamna setning khiba dress ado fi yonba dukan aduda amuk leiba thengnare hana panthaba tawdana dukan aduda sangsinduna dress adu leiraga sesilami aduga mafam khoding koiba chalami masak amadi figure di hongne haibu hanagi khuchat lakchat mawong matau chalami lambi da thengnaba mi singna mabu ngawra male haina yengduna noknaki asumna khara laklaga shopping mall achauba amada changlami mall asida sem amadi emi makhoi gi cosmetic company gi cosmetic sing yonduna leiba uram hanasu mabu ukhidra haina makhoi na tawribado lona yengjarami sem amadi emi makhoi gi thabak ado loiraduna satnabagi damakta car park tawfamda chalami hanasu makhoi gi matung innaduna mafam amada leiraga lona yengjarami matang asida delivery boy oiba nupa ama gari masa thauduna lakpada hana urubadagi mamit kuptana hana gi phajaba maithong adu yengduna gari adu thauki mate khara thauraga gari ado accident tauki hana su chensinduna nupa adubu chingkhatpirami adudagi semsu accident thokhamda changsilai hana delivery nupa adugi helmet adu upsinduna mafam adudagi chenki semna mabu urabadi khangkini khanbagi adubu semnadi mabu urabasu masak khanglaroi hana gi saktamdo oidrabanina hana gi wakaldadi masak change tawre haibase khalamdi hana gi wakalda adumak leiram semsu kari nupino ne ngawraba jala hai mafam adudagi magi gari khampham lomda amuk lakhi hana mafam adudagi cheluraba matung amuk lona semgi matung inarami asumna inaraga lakpaduna car gi showroom amada yausalakhi showroom adugi manager aduna car leiba laklibara haina manakta sangsinduna karamba car yengsigi haina hanglami hana magi mideng wakal semda thamlibani aduna manager aduna hanglakliba adu khanthaba tawdana lising manga tara da phangba car leigadra hain hanjalami manager adusu hana gi phajaba masak adu ubada gari gi belu ga pungkaw kawraduna leigani haina car ama lising manga da pithoklami hana di car ado lauge yauna haikibadi natte semgi matung innabaduda adum haikibani adubu manager aduna mabu nungsibadagi car adu pirakhibani hana car adu thauduna lakle thauba haibadi natte piraklabanina nampuda thauribani mana haita matek ama thauroklaga magi mamangda khamlakpa car amagi maningda thomjilami car gi mapu nupa adu car dagi kumtharaga hana gi car gi manakta changsinduna law khongdana chaiba hauраklami adudagi hana su car dagi kina kumtharai hana gi phajaba saktam adu nupa aduna ubadagi sauramba ado nemthaki hana da chagadaba makhai yengjaki aduga hairami nang asok apan yaudra haina nupa asina hana ubada pungaw ngawkhre magi car sokpaga amata khankhidre manak aduda police nupa ani amasu leirami kari tawrabno haina changsinduna yenglubada police ani adusu hana ubada pungaw ngawduna wa amata haiba ngamdana munna yengduna leirami hana na thomjelluriba car adugi nupa ado makoktagi I taraklami phibam adu magi nupina ubada yamna pakhatlami nupa aduna di kaisuki ganu sugumba sidi thoktana ta leiribani haina khumdorai adudagi nupa asigi nupi asina police nupa ani asida sauna nganglammi aigi nupa na si yauna sokla sifawba nupi asida action amata laude haina madi car thaubasu haite driving license su pairam lo check taw hairammi police aduna so hana gi driving license check tawbada magi hana gi photo yaubana mani haibasi thajaramti adudagi hana police station da puduna lakle aduga hairammi karigumba nangna driving license asi nangi ne hairabudi nangi imung manungi natraga marup mapang amma hekta kauraga nangi haibase proof pihallu hairammi hana su magi mama nabi min phone tawraga karammi min su ngahek leiraga yaurakle mafam aduda yaurakpaga atopa nupi anoibi amma leibadu hana ni khanna changsillaga
kari karam taubano haina hanglami minna hairami hana se kuina sada thaktabana masak su ole haina adudagi hana mingi manakta sangchinduna minbu makut pairaga chingduna washroom amada sangchillaga makoi anina hana chap manana hakhiba tetu ado uhallam adudagi min hanani haibase confirm tawre adudagi makoi ani restaurant amada phaminaduna wari sanarami minna hairei semdo nang hek mangkhiba numittagi angauba amagumna nangbu koithi thiduna lairibani emi gi so album makha puthoknaba isai sakpa haiba audience khallibani asumna wari saraba matung sem amadi mayamba juina audience khanbagi sin ulakle hana laitrabani na hana ge mohot sinba yaba thiribani adubu contestant mayam asida sem gi mayamba amata pamlamde cosmetic company asi sem gi mayamba juina yengselibani hana hek laitabadagi makoi gi company gi growth su aduki matik hanthakre asumna contestant mathang test tawringai minna hana gi rujum hana na piramle hojik hana gi taral lakladuna hana performance pina batholakle hana magi haijabi puthokduna isai sakpa horaklami magi isai gi khonjel tabada sem amade jui magi tim angakpa phorom maramdi hana gi khonjel ga sap mane haiduna adudagi hana bu select tawraduna sem amade juina hana bu atopa amate yaudana unarami hana gi maming se jeni haina thon khrabani hana ni haiwa khangdanaba semna hana da hana hairei nang natro aingonda afawba singer ama oiba pami mateng pangbiyo haikibado haina hairam semna asumna hairibagi maramdi mayambagi mamangda asumna haihorabadi jeni se emi gi damak isai saklaro masagi oina saklani semna mabu direct stage da thoknabagi damak haibani hana na di haikiba leite adudagi jeni anauba singer oina puthokadawri banina photo shoot kaya marom tawrami company gi advertise kaya su tawhalami emi dagi hana na masak su phajaba yamna helami emi magi mahutta hana na sinkibada yamna nungairamde aduna jeni se kanano haina thigatpa horami emi hanagi mapagi manakta laktuna hanagi maramda hanglami adubu hanagi mapadi angauba wakhal tadabanina hanagi maramda wahi ama phawba hairamdi hanagi mapa wan tawningi harakpadagi emi na washroom da puduna tawhalami emi semda phone tawrami semna phone ado kathalai emi na karigumba aise singar oiram labadi khangadabani hairam hanagi mapana emi gi wahi asitabada asumna hairei pumna makse isorna loina ohelakpa ngaktani honabana mioiba aikoina honabani hairaklam asumna wari asigi makha tarakpada hana amadi min swimming pool amada nongsaya aiduna leiramni mafam aduda leiramba posta nupa amana hana khoida yengduna irang taraklami hana nadi mangonda oiraboi ninglure konada minga koina boyfriend oi leirame hana nongsada koina leirobagi maramna masada ahongba khitang lai haiduna doctor da laktu check up tawrami doctor aduna hairei nongsada pung ahum dagi hena phuan ganu haina advice pirei doctor aduna makha tarei haujuti nang nasana taw phajare hana gi maongda adum leiridu karigino nasada confidence leiba wali confidence leina thawa khuding loina tawro kanano nang nakiri sa haina thauna hakat pirami mathangi numita semna hana bu isai record tawna ba korami hana su laktuna isai sakna dansu tawrami sem magi maong adu pambo waladuna hairami yengo sigi video se hana akhoi gi sida isai saklam bani magi asigumna sapmana na sakpangam loidra haina hanglami hana na khangchena daba saraga sigi nupi anoibi athebi siro haina hairami sem yam sauraduna hairami misak ase nang kanano khangbra nakoi mayamna masi thi hairabasu aigi damaktadi maru oiba misakni aduga nangdi magi khongyagi uful ka pau changdamnaba yaroi magi maramdagini nang ngasi mafam asida lepdibase haina hairami semgi chimbaldagi wahi asimak tholakpa haibase hana yam thajarudabani hana gi thamoi mathum marang hauna haraujarami adudagi hana mayumda halaklaga mamanabi minda wari pumnamak tamjarami aduga aise hana ni haina honglagi haina su khalle hairami minna makha tarei kadai digi wano adumnaga haijarunu ko pharasu phatrasu nangse surgery tawraga asumna oiraklibani natural natte artificial ni karigumba semna nangse surgery tawri haibase hek khanglabadi pamdak oi nupa singse asumna loina tawbani haina hairam hanana mu hairei karigumba mana aibu thamoi sengna nungsiram labadi plastic surgery tawba tawdaba khenaba karisu lairo minna amuk makha tarei nungsibagi maramda nang karisu khangdri hanana amuk pharene nangdi yam khanglene nungsibagi maramda aduna ro salesman nupa aduga satminaridu madi magi pot khaktamak yolhawraga loire khanba mini nungsiba sasinaraga asumna hairam laga semgi
manakta satkhre sem amadi hana restaurant amada phaminaduna achapo chaminarami hana na tanja chare khanduna sem ge thamoi da kari laige khangdokke haina sem da wa khara hanglami aidi California dagini na khangdre nakhoi gi lam Korea sidadi nupi singse masak phajabani haina plastic surgery mayam tauri hai chumbra haina hanglami tanja asida pokum pi dringai sem gi phone ama lakpadagi phone ama tapai khige hairam laga wari saraga thokre ngahak leiraga sem wari sana sana magi hui amaga changminaraki hui asi hana ubada sem hundoklam laga hana ge manakta sinsilaktuna chongselami hana su hui adubu pangkhatuna harauna konjarami hui asi atai kanagi sunate hana gini hana na plastic surgery toromdai sem gi thongjinda thanambani aduna hana ubada mapu masak khangbo huini na senselakli asumna makoi loiraduna sem hana bu mayumda thinbirakle sem hana thanam laga hallage haina magi karge manakta yaunaba chalurabani adubu hallaga hana tamna sensilaklami hana su yam harauna makut tikthoklaga konge ngairingai semna makut adu kanthoklam laga helaga chenkhre aduga nupa ama kar ama gi marumdagi lumduna leirambadagi chingthorakle nupa asina camera ama paiduna hana ge photo mayam ama kapaga leirambagi pharibani nupa asi nongma hana ubada accident tawkhiba delivery nupa aduni hana da yamna ngaujabani numit adudagi hana bu lona photo kapakpani hana di yam haraujarami semji nupa adubu phuge tawrami hana na semda phuba yaroi haina thingami mi ama bu nuksijaba ngaujaba kari kaibano paisa paidaba oigera masak thiba oigera chap mane hairaduna hana sauraga mayum jangkhre mathangi numitta hana masa sajen tawrami magi hek manakta emi su isai ge practice tawrami khonjel di kwakna thongbaga chap manarami hana su lona lumduna yenglami emi chatlage haina tawrigai hana changsinduna isai practice tawri bro haina hanglami emi namu khoi mani ai practice tawrambani masida nangonda nuai tabra aina singer ama orakpada nangonda akai bi yaubra hanglami hana nate nangna khalibado onare aide sumna hangbani aige babana haibo wahai ama ningsinglai kumna makse isorna ohenba ngaktani aikhoi mioi badi hona bakhaktani hairami wahi asi emi na tabada ngasai hana ge mapana haikibo wahi aduga chap manarami masidagi emi khangba ngamle jeni ga hana ga amatani haiba asomna mathangi numita hana magi ahanba concert ki damakta makeup tawduna sem saram matang asida hana kol ama laklami hana phone paikhatpada mi amana mama nabi min hospital da leire haina hairaklam hana panthaba tawduna hospital adudi yawraklami sem su yawsilakle doctor da karamaina tawribno hangbada tumna ngai gi guli ado mane hanjina sasenkhre aduna numit kharani tumduna lairani hairaklam hana mama nabi na kari gi damakta asumna tawribno haibus khangdoklami magi boyfriend na yum ama leise haibi yadabagi damak breakup pirakpagi oirami hana mingi boyfriend gi office ta salami aduga nupa adu kothi thinarami last lip ta tongbo urami hana parap yang na sensinduna masu lip adu ta tongminarami lip ki thong hek thingkibaga nupa adu hana na tap ta na phutharami nangna nupi bu kaisu oidana khanba haina adudagi lip to thong hangdorakle semcho hana gi matungda innaduna laklamme hana gi maung adu ubada ngehak ngachana leptuna leirami adudagi sem hana gi makhut paiduna singlaga purakle magi stage performance pigadaba mafamda sem hana da chalo nangi ahanba concert ni phajana isai do saklo haina stage mayaida thokhalami hana yamlaba miyam du ubada ahanbaga oibaga nervous chalami sem da amuk kirap tawraduna yenglami sem na isara tawraduna hairei nang kaisu kiganu aikhoi leirisidi namit animak tumsillaga nangi phajarba khonjel do mayam da tahallo haina hairaklam hana mamit animak tumsallaga makhuna mic to sena pairaga isai sakpa haurakhi mayam do magi khonjel tabada loinamak ngaunarami asumna ahanba concert ta hana mai pakna popular oikhre semgi mayamba juigi cosmetic company su growth adokimatic lakwa haurakle hana na maram oiraga mathangi numit ki numidangda semga hanaga drink tawrami sem hanabu yam nungsiba pharaklami manak naksinduna kisu tawrami atai mafamda su makhuna sokwa haurai masidati hanana soktanabani haina khara handoklami semsu magi mawongda gyan taraduna makha tana soktre adudagi makhoi ani ge program adu loiraduna sem mayumda halakle
mayum yaurabagi tungda magi thongnawi class da hanana symbol ama yeklamba thengnare symbol adu ubada sem maunda karigumba kaururaba pot ama ningsin hanbagum tawrami sem wakal munna khanthaduna ningsin naba honarami adudagi sem tapna tapna ningsin ba hawragle symbol ase mamangda hanana isai sakpada sizinakhiba symbol ni adu oirabadi Jenny se hana oigani aingonda mana kolakpadasu hakchangda hanana konkhibagi notice hek pi khibani aina khanjilu dabagi ni hana plastic surgery tawraga lakpani haibase chumgani haina thajarami adubo sem hana da di haidri mathangi numitta sem gi mayambagi company na Jenny ge first album launch tawnabagi damak party achoba ama silami party mafam aduda Emina hana gi mapabu puduna laklami Emina hana gi aronba pumna makhanghalagi haina Jenny mapabu masak khangdaba saduna leire mapana di masanupi ni khangbana manak naksalami semna mapabu makut paiduna inthokpada tusalami aduga semna Jenny da ahal oiraba nupa asi kanano haina hanglami Jenny na aigi fan ni masina taba ai atopa amata khangde hairaduna mapabu mana phajadaba wahi sijina duna mafam adudagi puhanki mayangina Jenny aduga asengbagina hana thamoidadi nungaitaba phauribani tangai fadana mayangi mamangdadi tawdaba yadabagi tawkhibani asumna party asi loikhare hana semgi manakta changchenduna ngasai angawba ahan adugi manakta chalusi nungaite haina hairami semna hana nang potharubo hayengdi nangi concert leibani na hairaklami semgi masindagi hana haina korokpata abada hana pungang aglami aduga asumna hairaklami karino nangna ingonda hana haina kauriduna nang ngawrabro ai hana natte Jenny ne hairami semna amuk oidaba nganglanu ai kanada su hairoi hairami hana kapna amuk makhatari Jenny ga hana ga se nangi oina di product amagum khanbra nangi kana hauraga loire haina khanbra haina hairaklami semna amuk parese nangse Jenny ni kapato lo khonjal mangki ne hairami hana namu hoi ai kapato lage hayengi concert se nangi damakta ai mapung phana arei basakti puthoktu khonnaram lage adugi matung hana magi poster theli basingdo changchenduna loinamak segairam poster segaiba aduda makhuchu sokre sem asokba makhut ado basin birami hana na amuk makhatari aina nangi damakta thawai khubakta haptuna thaudang kaya ama laukhibani matang asida ningsingba yai hana na plastic surgery tawribado semgi damakta tawrubani adubu semdadi hana Jenny khetna bakari suleramdre magi haibabu makhoi company ge profit yamna lakladi loire haina khanba nupani haina hana na khankhre mathangi numitta Emina company ge chairman da Jenny se hana ni plastic surgery tawraga lakpani haina photo pirami company ge chairman na hanabu hayengi concert tawba yararoi haina athing bathamkhre mana concert asi pangthokpa daragadi aikhoi ge company badnam sarani madi plastic surgery tawba nupi ni haina hairami adubu semnadi aramde oiningbo oisanu hana hayengi concert ta thokhangani hairam chairman adu sauraduna thaknaba ising yawbo glass aduna semge mamaide yam sauna haijin ge tawbada semna tap launa faram aduga glass adu makhutna pairaga thugairam glass machet aduna makhut sukhairam mi aroibada semna aina maram oiraga company se sigi thak yorokpa ngamlibani masimadi kauganu aduga hayeng hanabu aina soidana concert thokhangani haina hairamlaga hanabu puduna chatkre hana concert asi thoklaroi haina semda hairammi semna amuk ai nangbu singnarakpa yam kuirabani nangse hanani haiba phare loinamak thadoklo hanagi matamda so stage thoktuna isai sakpagi chance pikhi adubu sakhide asigumna chapmanana Jenny da supiri nasagi khonchel nasana malem sinba thungna tahallo hairam asumna numit asima haukre mathangi numitta hana concert tholakle yamlaba miyam ama tinduna hanagi khonjal tabu ngaiduna leinari delivery nupa adusu hanagi photo yawbu poster card ama paiduna Jenny haina lauduna mayamda haraubu phongdokli taja asida Emina hanagi mapabusu mafam aduda puraktuna concert ado thugainaba plan tawrami hanagi mapa dance tawduna mayamna leiriba adugi mamangda kakhalai mafam aduda leiramba security singna hanagi mapabu pharaga mapanda puthoknaba tawrami hana mapabu puthoktanaba khamlammi aduga mayamda aibu ngakpiyu ai Jenny natte hanani haina masana phongdokjaram matam amada aise hakchang yamna noiba sak yamna thiba nupi ama oirami aina plastic surgery tawduna Jenny gi mingthol lauduna mayamda sak lotkhibani
मांगदा लैरिबा अंगाउब नुपा असे अतै कनासु नत्ते आइगी इपान करिगुंबा मयामना आइबु नुक्सिबिरबदी आई इसै सक्चली मयामना याद्रबदी आई इसै सक्तना मफम असि थादोक्तुना चखिगे हाइरम मिकुप असिदा हानाना वारी लिरिङै मान नोइरिङै मतमगी भिडियो स्क्रीन एमीना कापथोक्तुना कंसर्ट थुगाइनबा होनरम एमीना भिडियो थादोरकपगा हानाना वारी लिरकपगा कंसर्ट काइबदी लाइरदना मयामना हेना पामनबा नुक्सिबा हेंगलई अदुदगी मयामना लाउनरई नंग इसै सकदबनी मदुदा खेनबा करिसु लैते हाइना मयामना हेना सपोर्ट तौसलमी हानासु मयामगी सपोर्ट फंगलबनिना इसै सकपा हौखी मयामना मागी इसैबु हेना पामनखी इसै लोइरगा हाना मपागे मनाकता चंगदु मपाबु चेना कोनजरमी सेमगी मयामबा जुइना हराउ मंदना स्टेज अदुदा मैंगान मयाम अमा काखलमी असुमना हाना ममिंग यामना लैबा सिंगर अमा ओइथ्रे शॉपिंग मॉल मफम खुदिंगमक्ता हानागी फोटो ngakta ngairami semsu hanabu yamna nungsijarami matang asida film asigi wari asi loisankhre wari asi taraga nuai te haiba comment da thambiramu ngasigi oinadi mayamdagi bidai laujari